आकाशवाणी इम्फाल R.K गोरानी न पाउ पाजरी अहनबदा मरुइबा पाउ मुख्यमंत्री युमनाम खेमसाना हाइरी इंग्लिश ngani निपुतरेट फावबदा मालेमगे साखोलेबा लेबाकसिंग मनुंगदा भारत अम ओइननबा प्रधानमंत्री नरेंद्र मोदी न होनरिबा सिदा मिपुंग खुदिंगमकि असुबा दायित्व लई राज्य थाके नेशनल ब्रेस्ट फीडिंग वीक लिखनी कुंतरुक ngasi lamphel laiba स्टेट फैमिली वेलफेयर ट्रेनिंग सेंटर की कॉन्फ्रेंस हॉल दा होदोखरे नोने जिला की डेप्यूटी कमिश्नर विद्यामरी श्रीधर हाइरी चाइल्ड लेबर मुथनब होनबदा लैरिबा सरकार विभाग सिंह सिविल सोसाइटी ऑर्गेनाइजेशन अमदि मयामगी असोबा दायित्व लई प्लानिंग विभाग के डायरेक्टर डॉक्टर R.K राधेशना हाई लमदम अस्ते लैरिबा नहासिंगना माइपाप एंटरप्रेन्योर अम ओइननबा सरकार ने पिरिबा खुदोंचाबासिंग असि लौनब होनगदबनी अमसुंग राष्ट्रपति द्रौपदी मुर्मुगा ngasi रिपब्लिक ऑफ उज्बेकिस्तान की मपाल थरोम मंत्री का उनदुना लेबाक अनिगी ऐतिहासिक ओइरबा मरिगी मतंगदा वाफम कया खनखरे मुख्यमंत्री युमनाम खेमसाना हाइरी इंग्लिश ngani निफुतरेट फावबदा मालेमगे चाखोलेबा लेबाकसिंग मनुंगदा भारत अम ओइननबा प्रधानमंत्री नरेंद्र मोदी न कन होनरी मसिगिदमक इनखलकलिबा नासिंगना निसादगी लामन लैबा तंगाई फदे वाफम सिंगसी श्री खेमसाना नशा मुक्त भारत अभियान अमदि मिशन स्पिरिचुअल पार्टनरशिप अगेंस्ट नार्कोटिक ड्रग्स एब्यूज की मखादा इम्फाल की फैदिंगा हौदोखिबा 10 crores एडिक्शन फ्री फ्लैश मेगा कैंपेन थरमदा वांगामदा फोंदोखिबनी ब्रह्म कुमारिस मणिपुर में मसिगी मेडिकल विंग पुण्य सिंधुना पांगथोखिबा थरमदुदा श्री खेमसाना मखाताना हाई प्रधानमंत्री की मंगलाल से मंफाउन हनगे हाइबदी लेबाक असिगी लैरिबा नासिंगना मयाई काबे सादगी लापना लैसी मणिपुर हौजी ओइरिबा शांति रक्षा की फिबम की मतंग पल्लदुना मागना हाई राज्य अस्की मयामना थेंखांग के अवाबा मायोगनरबसु सरकारना मयामगा पुण्य लमदम अस्ता तंगदु लैताबा फिबमदा हंजिलकनबा कन होनरी हौजिते राज्य अस्ता शांति हंजिलकपगी ममी चाउना तारकले श्री खेमसाना हाई भारत की प्रधानमंत्री नरेंद्र मोदी जी की 2047 की मालेमदा भारत से ख्वाइदगी इकोनॉमिक ग्रोथ लेबल लेबाक ओइनबा फोनबदा ngasi leiba generation siginaha singsina tijang kaijangagadi madugi asadu koi soigadoribini haibidugi wakhalorda ngarangdagi hona भारत के प्रधानमंत्री ना भारत सिंह थुना फ्री ड्रग कैंपेन से कोई पांगथोकपो हौखरे अदुना अखोई पुन्ना मणिपुर शांति हंजलनबा अमदि विकसित भारत 2047 की भारत ना मालेम की ख्वाइदगी चौखटप लेबाक अमा ओइनबा होनरिबा सि खोंगतांग सिदा अखोई मयाम सु यौसलकांदा मणिपुर सु शांति लेबा लेबाक अमा बताबनी भारत पुनि शासिने दबा लेबाक अमा ओहेनेबा पुना होनेमिनसे हाइना थरमदु वासकी थरमदुदा यूथ अफेयर्स एंड स्पोर्ट्स के फमसु पूरीबा गृह मंत्री गोविंदास कोंथौजमसु सरुयाखी नेशनल ब्रेस्ट फीडिंग वीक लिंगनी कुंतरुक मणिपुर ओइनसु राज्य थाकी ओइना ngasi lamphelde leiba स्टेट फैमिली वेलफेयर ट्रेनिंग सेंटर की कॉन्फ्रेंस हॉल दौदोखरे स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर अमदी डायरेक्टोरेट ऑफ हेल्थ सर्विसेज नसिन पांगथोप थरमदुदा अंगांग साहु फनबगीदमक ममागी खोमलांग पिथकपा हाइबे हिरमदा पांगथोखिबनी थरमदु वांगांगबदा हेल्थ सर्विसेज की डायरेक्टर एन हेमंत कुमार सिंह हाई ममा ओइबिसिंग अंगांग उनरबा मतुंग पुंग अमगी मनुंगदा पोकपदा ngairib अंगांग अदुदा खोमलांग पिथकपिगदबनी पोकपदा ngairib अंगांग सिंग asi masagi oin immune sonma maramna laina tilna ngang thopa ngamgi sakti watli mamagi khomlangda yauriba machi oibasing asina laina tina de ngang thok hali magna hai angang amana pokpadi tha taruk phawbada mapang sadri mata masi phawbadi mamagi khomlang ningchina pithak patangai fade masina mama masagi mari hena sesil hanbada natana mama oibising gi haksang da sauna kanaba piri खुदम ओइना ब्रेस्ट कैंसर अमदी ओवेरियन कैंसर ने चिंगबा अनाबसिंग दग सुंगाक थोप ngami मागना हाई गाजीबा मोले बागांग सिटी इम्यूनिटी सि योंजेति अरो माही की एक्सपोजर सु लेजेति बको अरो माना माही की एक्सपोजर इंडिजन मयामजे तिमर कांदा असहाबु नाखो चनना रसे इने सुरिति सिला कांदा Why going up in the last and the level of the universal immunization program had a simple and after the immunity to go to another. Among Sida, immunity to go to the Marasita, Anna, two together years, Mali from London, we know Joey, Napo, another Sakti. इम्फाल वेस्ट जिला के ओइनेसु चीफ मेडिकल ऑफिसर ना वर्ल्ड ब्रेस्ट फीडिंग वीक हौदोखरे डिस्ट्रिक्ट हेल्थ मिशन सोसाइटी इम्फाल वेस्ट ना सिंधुना लम्फेल पत्ता लेबा डीसी ऑफिस की कॉन्फ्रेंस हॉल सेवन पालन से हौदोखिबनी आर्टिफिशियल इंटेलिजेंस एंड एडवांस कंप्यूटिंग की मतंगदा था असि मंगा फाव चथगदबा इंटरनेशनल कॉन्फ्रेंस ngasi दगी इम्फाल की क्लासिक ब्रांडे हौदोखरे
Indian Institute of Information Technology Manipur gi Department of Computer Science ta sinduna pangthokiba thorom aduda IIIT Manipur gi Registrar Dr. Kishore Chitnomai Kapam na hai AI haibasi miyoibaga adumak loine duna leigadaba amani maram aduna angang singda AI gi matang da khanganabagi da school curriculum amadi syllabus ta hapatangai fade mahak na hai AI haraga robot khatama uba yade miyoibana sijnari ba gadget khudimakta AI asi sijnarakli AI asi nongmadi miyoibaga tana thana yadraba polam ama soidan oirakani Marpu suba ningtam numi palan thorom pangthok nabagi dambak Nonia jila da siam sana na banga si jila adugi district conference hall da mifam ama pangthokre jila adugi deputy commissioner Vidya Mari Sridhana sabapati ojana pangthoki mifam aduda Nonia gi SP AC to DC district level officer sing amadi ate official kaya saru yaki mifam aduda jila asta lebi vibhag sing na palan thorom asida lawgadaba thodang sing matangda disina khangan ki lagliba August 9 da jila asko ina full dress rehearsal pangthoknaba mifam aduda warep lawki Masida Senatana Tasi Mapan Dagi Taratri Pangtok Kadoriba Har Ghar Tiranga campaign na Sujela Asigi on a bike rally Pangtoktona Saru Yanana Warep Lowki Paugi Maraktan Atenba Break Ama Lamsang Bazar da Leibiramba Irungbam Gopal Singh Haukiba July gi tang 38 Irai numita leikidre Lagliba August ki tang manga Yumchakation numita Asti Sanjui Lokacharaga Lagliba August ki tang 13 Thawan gi nongma panba Sagul Shen numita Sradha din thokle Numit asida Mahakaloina Biramba Khwai Pumnamakna Matam Chana Leng Biraktuna Sarugya Biranaba Nolukna Paujenjari ba Mahaki Imung Manung Singh Lamsang Bazar Cross it towards the back stick, it's kept in play. Baba, golden mountain dre, me still wigre. Hey, regulation time lo kibanida. Howji extra time kra half kini. What dine? Ibungo, lairik paro yari. Moiba, thangnaba tom hoigi imung ngasi loini yore. SIR gi enumeration form su pisin banang hodrabanina draft voter list ta maming yawra roine kwa. Mama nangama khangjugang der pang dengangi. Oh, howji su yari haba. Yari haiba. Hoine, enumeration phase ta form pisan banang hodraba singna. Form 6 melaga declaration form loinana. Howji su pisan ba yari haba. Aduna karamba matam phawwa. Claim amasung objection pereki manungda BLO singda dum pisan ba yare. Enumeration phase ta form pisan banang hodraba sing mi painingai amata leite. Ngasi mag BLO ga tanabiu. Electoral roll da ming yahuna bagi damak form 6 amadi declaration form lagliba August ki tang mari fawgi manungda submit tobiu. Paujen jariba Chief Electoral Officer Manipur. Tabiriba Pawasi Akas Bani Imphal Dagini World Day Against Child Labor Palantharunga Mari Lena Ngasi Nonia Jila da Pan Rescue and Rehabilitation Campaign Hawdokre Mission Batchaliagi Makada District Child Protection Unit Nonia Sinduna Child Labor gi Mayokta Chathaba Campaign adu Nonia Jila gi Deputy Commissioner Vidya Mreshidhar na Hawdokibani Thormaduda campaign as ga Mari Lena puthokpa awareness poster campaign amas Hawdoki Campaign asina sahi chudrib angang bu namduna sel tahal meding ngakthoknaba kanbinaba madi makhogi ai patharong leiba singasigi matang da miam da khangan mangamgani tungda jila aste leiba dukanam de kaithel singda district task force na chatuna child labor gi matang da field visit amachu chatki thormoduga mari leinena wangang bada deputy commissioner na hai child labor muthana ba hona bada leiba sarkari vibhag sing civil society organizations sing amdi miam gi asobo daitwe lei Raizagi planning bibana sinduna sayol ma chathagadaba entrepreneurship development program ngasidagi akam patalaiba nelit Imphal gi seminar hall da hawdokre Manipur Startup Scheme gi CMES ki makhara chathariba program asi hawdopagi thorumda wa ngangbada planning bibagi director Dr. R.K. Radesana Devi na hai lamdam aste leiba na singna mai papu entrepreneur am oinanaba honabada program asna aso mateng oiragani sarkar ne piriba scheme kaya asi kana basing miyam na lobiyu Mang hai nimitaru ni training asi amata sidhana yawgadabani machine mai pala entrepreneur ama oinana ba certificate phangbada natna lo lobo matam da su laito hangani Dr. Radhesana na hai Tasingna hoina shortlist tawjariba punna mi subject ka contract tawjabani mafam sidana hoina mi samga marphu khangatjabani tongan ba mafam manga ma magi chana ba simpham dugi group semjabani enterprise amadi mai pakpa entrepreneur ama oina bagi journey da mai pakna changchanna ba knowledge tansan ba lakpanina sidaida numit tarukni training pidoini training class amta miss tawba yate miss tawbada haing taret subagida the certificate yanthubagi aroiba program se certificate phangaroi
Umfumatoi suba changlam khongsit ka mai leinana pangtholiba regeneration man ki manung sananga si raija sigi tongan ba school singda MSU Pori Lion Manipur haibi hiramda mairoi singna mipal tangdana mai tamli matamde kamdongna honagani haibi matang MSU na mayek sengna khangan ki Kamjong Jila Thauju Chathariba Special Intensive Revision SIR gi matang ngasi jila asigi Deputy Commissioner Office ki conference hall da mipam pangthok tuna khanakre District Information Officer Kamjong Thador Pachero Laman Hai Fungyar Kendri Electoral Roll Observer Amdi Raizigi MA OVC and SG Commissioner Armstrong Pamene Sababati Oiduna Pangthokiba Mipamaduda Kamjong Jila District Election Officers Oiriba Deputy Commissioner Yaun Ate Official Kaya Saruyaki Maduda Sagang Labat Zati Amdi Raija Thagara Dal Sing Muchingso Saruyaki Mai Bharat Kaksing na sindurangasi Mai Bharat District Advisory Committee ki mipam ama Kaksing Jila gi Deputy Commissioner Office Complex Conference Hall da pangthokre Kaksing gi Deputy Commissioner Angeline Renita Arna Sababati Oidana pangthok ki mipam aduda Jila aski District Youth Affair Bisal Daka na Mai Bharat ki matangda wangangki Mitay irol ayak loine silon apun balup melal kangnay pang na say kuding pangthok na lakpa mahiroi sing oiba mitay miyaki ato ehen sangdan mangarang pangthokre Jiribam Jila Yauna Tampake Jila Tarukta Parika Center Nimputarukta Pangthokiba Sangdam Naba Aduda Mayoi Lising Taran Tuka Samapan Humdrani Pan Saruyaki Sangdam Naba Si Class 1 Dagi 10 Phawa Category Tara Thona Kapangthoki Category Khudingmaki Ahanba Anishuba Ahum Suba Taraba Mahiroi Sing Seloina Lupa Lising Nipan Lising Taruk Amadi Lising Mari Pigani Paugi Marakthana Atenba Break Amamu Marup long mi silinaw sing adong itamak ano bunungay pausela mapudo na laksare lawda taba mayor sikpi mana konsin bi utong tin amadi mahit chukpi loina na lenung daleba min na udabatil makal kaya basu amuk ta hat pangamatil hade dangni stemli hidang machal hum pundu na semba atopa company amata na puthok triba til hade dangni lawk sangam amade stemli kg amakak sai bana numit nimfu mangani ditil makal kaya dagi mapung phana ngakto pangamle lawmi ekoi mitpang la se sel su chang dabatil makal kaya basu amuk ta hat pangamba stemli phangpham thaujal agro manipur Golban Maino Lerak Akashbani Imphal dagi pau tabiri Rashtrapati Draupadi Murmu ngasi Republic of Uzbekistan ki mapal thoro mantri Rashtrapati Bhavan unakre unabaduda lebak ani gi oiba aitasik oiba mari gi matangda wafam kaya khanaki masigi mathakta lebak ani gi oiba nat chanabe amde kala sanskritik oiba mari gi matangda sukumna khanaki Losing bani na kanabaduda lebak ani oiba mari matang amadi amaga tengbang na duna sakhot minana bi matang da suyanaki Haujik sanabagi pau Waikhom Chitradhani dagi Duran Cup Imphal Laking asi sanakiba match da FC Rengdaina Trau FC Bupanjal Mari Ahum da thoikre Khumalampak Men Stadium da sanariba group D gi match asida FC Rengdaina Trau FC Bupanjal Mari Ahum da maithiba piduna Haujik fawbada Duran Cup Imphal Lake ki oina FC Rengdaina point table gi makokta leiri mathangi match tha asigi manga da Neroka FC amadi Indian Navy football team sanagani Commonwealth Games ta gold medal fanglakrabi Mirabai Chanuga donor mantri Jyotiraditya Sindhya ga ngasi unakre unaba aduda Sri Sindhya na Mirabai Chanubu thagat pafongdo kibada natana mahaki mai pakpa asina leibak asidagi nauna thorakliba maruoina awang nongpok raija singdagi haurakliba sanaroi singda pukning thogat pangamhalle haiki Gorani Haujik aroibada maruoiba pau amuk hana Mukhyamantri Yumnam Khemchana hairi English kan iniputaret fawbada malemgi chakhole balebak singi manungda Bharat chu am oinana ba Pradhan Mantri Narendra Modi na honeriba sida mipum khudingmaki achoba daite lei Raija Thake National Breastfeeding Week lishngani kuntaru ngasi lamphel da leiba State Family Welfare Training Center gi conference hall da hawdokre None Jila gi Deputy Commissioner Vidyamari Sridhar na hairi child labor muthatna bahonabada leiriba sarkar gi vibhag sing civil society organization sing amdi myang asoba daite lei Planning Vibhag ki Director Dr. R.K. Radesana na hai lamdam asida leiba naha singna mai pakpa entrepreneur am oinana ba sarkar na piriba kudongchaba sing asil launa ba honagadabani amasung Rashtrapati Draupadi Murmu ga ngasi Republic of Uzbekistan ki mapal tharo mantri ga Rashtrapati Bhavan da unaduna leibak ani gi aitas oiriba mari gi matangda wafam kaya khanakre pauloi jare